Manipur top channel gi Meitei gi maroi bi pausung myam na thamjigi hanmada yellow mi makeup thokpo numit thouram pangthokre kumja inglising ani ga kun go humdoi ga me ahum digi sin Kuki narcotic risingna Meitei da atamna na landaba ga loina makhoi gi tokhai ba lenga ma semna ba satharakli balana sida Manipur kai bi yaro heavy gi khongjang da thawaina pontha pi khraba thawbusing gi mafam da haikal ek tambe gi thorama yellow mi makeup thokpo numit haiduna ngasi singjamai da pangthokre Khoirambal nupi kaithel sinpham amadi saktam kanma lup amasum Meitei forum pun sinna pangthokiba yellow mimi kapthokpo numit thouram aduda Village Volunteer Force BVF mahiroi singmadi miyam saruk yaki haikalaka tambagi thouram aduda MRF President Ramandana phongdokhibada Manipurda India ra punkraba matung asi phawbi India lengana Manipur masagi leijaram saktam puksil sengna ngakpi sinbidi khuda moina hairabada Kabo Bili Burma da pitokhiba Manipur apaspa thamjendur Assam Rifles ta hen sakti piduna Misam Prajakya fake encounter punsiramaki loilam sandoko British na satharamba singtam khaidokpi policy makhatana sathari handak Jammu and Kashmir gi Pahalgam terror attack ta terrorist singna tourist kunga taruk numaina kaptuno hatki thaudo osigi makhatarak pada oina India da lari political party sing masa gi political ideology khenarabasu terrorist gi mayokta puna laminatuna terrorist marup phona muthikadabani haina phirep lominaki adubu Manipur ni masigi tayona bani Manipur thuklibi irang asi ex minister N Birena war on drug tawruba illegal immigrants sing masa khangdoktuna maramda halanana ba thorang lokhalakpa reserve forest amadi protected forest kanglon kaina laisilakpa thinglakpa umang kokthokuna popi thaba thinglubadagini haibisi Manipur miyam ruling opposition party khudimangna khangnarabu apumni aduba hairiba niyam kaina thabak toriba miyoi section kharasi apunbagi pangalna thengnaminabagi muhuta irangsigi khudongchaba launaduna masa masagi nungainadabasing laman khumnarakpa asini kumja inglising ani ga kungo humdagi me ahumdagi Kuki narcotic risingna landarakpadagi Meitei sing mikap thoki matam kuina nathainana satlamba Meitei sing afaba tunglam sat amagidamak yellow mi sing pundabi yadi haibadu khanglaki maram nasina mamang sahi inglising ani ga kunga marigi me ahumda yellow mi mikap thokpa numit haina thauram pangthoki handaksu leibaki damak thawaina ponta pikhraba athau makhoi miyambu ikai khumnabu utpagaloinana yellow mi mikap thokpa numit haiduna pangthokri Ekoi punamangna yellow mi singbu ikai khumnaba amata oina thabak tawminabagi thabak lakhotminas hainasu ti ramandana phongtokhi hariba ngarangi thauram aduda yellow mi ngaklo oiriba NRC Manipur satnahalu Kuki narcotic rising satnariba suhandu Kuki narcotic rising da mateng pangliba Assam Rifles Manipur gi mapung phana laktho reserve forest protected forest ta niyam kaina kunta silak pataktu popi thaba madi drug karbar tawbusing mapung phana muthakadabani hainsu puna warep lominaki atopa pawmana COFMEP observation for United Manipur gi thauram pangthokri Committee on Protection of Meitei Victims COFMEP Morin Sinduna observation for United Manipur gi thauram ngasi Ideal Girls College akampat relief camp na pangthokri thauram aduda COFMEP More gi chairman Sangthem Inauk Meitei AT Unit 43 More gi Sambudram Rabindro Meitei Meitei Lipun More Unit ki Thingnam Superamni Meitei Loitongbom Ibobi Laisom Lukhoi Laisram Modu Nongthombam Keso Meitei Sarangthem Ibopisa amadi Thaunaujam Devena athuba meithong len sing oiduna saruk yaki thauram aduda kumja inglising ani ga kungo humdagi me humdagi Manipur pumbada tholakhiba lanadubu ningsingboina mareibak majati kanana bo honabada thawaina pontha pikhraba athau bisingi mafamda ikai khumnabu utpagaloina taibangbu sembiba mapu magi manakta ingna sikna lairunaba mini ani tumina leptun awaba phungdokpa mapung oiba thauramaki free movement and resettlement is our constitutional right haiba hiramna pangthokiba observation for United Manipur gi thauram ga marina COFMEP Moregi chairman Laisangthem Inauksa Meitei nai lamdam asida poksaba lamdam asida saujarakpa miyoi kya ngasidi refugee amuk lamdam asida hingni lamdam asida hokiba sahi English ngani ga kungo humdagi me ahumdagi Myanmar romdagi narona sanglakhiba mabuk phatraba Kuki militant singna makhoigi tongan separate administration ma phangnaba honabada mara leijadraba Meitei misam kaya ma hatpada natana yumkai kya maina tumna thadoktuna attack sa tharakhibadagi lanjena duna relief camp sing sangjapam lawduna ngasi phawwa na khangduna leiriba miyoi kya gi masa masu sing miyam ga mimanaba ngamnaba sembagi manglan laisilakthri
Lengakna piriba seng hawai khara asi chaduna siba ngaina punsi leli dubu kukisingna taliba dimana duri kaidonungda mangphauna ba ngamaloi haiba wafam thambaga loinana lenga asina athuba matamda toan mafam singi relief camp da sangjapam loduna leiriba miyoising makhoi gi maramdamda hanjinanaba sindrabadi makatana relief camp da leiriba IDP singna thawai tharabasu thana akanwa khongjang kya sangsilakani maram maduna lengakna miyam gi ihul khang lokatpam thokpa thorang sing lokatuna IDP singna makhoi gi maramdamda mausagum tangdu leitana hingba ngamnaba ayen security force mafam sing adu da thamiga dabani asawa sang singi masa masu singna nungaiba yungi manungda nungaina hingbagum aikhoi isa isu singna su hingnaba khona saki isagi humang mamolna sujarak isa isu sing mi oinaba semjagi haina lengakna puning singsinbu wafam singsu makna thamnaki Makasa tarak poina kanglai paki mairagi editorial ma'am special content moina ma'am na thamjari Bharat lengana Manipur miyam ki damakta kari su khanbi di haibasi mayek singna takli haiba khanglabra natra Illegal immigrant Kuki terrorist na Manipur ki apun masaktam thugaiduna Kuki lena ma CM ra yumpham oiduna inkumja lisingani ga kungo humdu gi me humdi gi hona Manipur landara khibasi ngasi sahi ani ma pungphari sahi ani sigi manungda Manipur miyam awabi ipakta langthaduna Bharat lengangna hanna phawbu yengbidana waninglaga wajau sininglaga sijau haibigi mawongda ningaidana leithoktuna lerakli haibasisu Manipur miyam na ngasi di mayek singna khangli Karigumba Bharat lengakna Manipur miyam Bharat ki asingwa citizen ni haibadi Bharat masani haina lawbirama tarabadi ngasi Manipur gi miyam na waribasi waramloi Manipur thokliba sahi ani mapung faraglaba irang asi karigumba Bharat ki state amada thoklamba tarabadi Bharat lengakna lofam thokpa thaudang adu sapsana lawduna nahalna lusinna bo khonaramani ngaduna haujikti Bharat lengakna Manipur miyam na yengliba miyang asi karino haibadu Manipur miyam na mayek singna Khanglabani ekhoi masal amato ena punsinduna ekhoi gi ipa ipusingna thambiramba iramda Manipur gi apun besaktam kaidanaba ngak sienbigi lofam thokpa thaudang adu lawmina basungani aduga Manipur miyam na thabak oina pangthokadaba miyam gi mangda taduna leiriba amana miyam gi mihut oiriba MLA singasi mikap thokanba haibasni masigi maram haibu Manipur miyam gi mihut oiriba MLA sing leina maraiba Manipur kananaba makhoi masel amatu oina punsinduna lokham thokpa thaudang adu lawbangamdana leiribasini aduna maraiba Manipur amadi miyam nungsiba khangdaba masa gi da khanduna sahi ani tumina laithoktuna lakliba miyam gi mihut oiriba MLA singasi Manipur miyam na sap saba paradu tambifam thoi habisini aduna laibak miyam hauduna miyam gi mihut oiriba MLA singna Manipur da thokliba lalasi lusinna ba lokham thokpa thaudang adu lawbangamdriba karigino haiba wohang hangpham thui loinara haujuk phawba nakhoi masel amatu oina punsinduna Bharat laingaki mafamda Manipur kananaba thaudang lawdriba sikarigino haiba wahang singasi hangduna miyam gi mihut amamam oibigi lokham thokpa thaudang adu lahonana bo khona basungani madunatana miyam gi mihut oiribe MLA sing leina leibak miyam bo awabi ipakta langthaduna sahi ani rom thamlakli ba sigi damakta makhoi gi mathakta kari thabak pekhatpam thui haibadasu Manipur miyam na lepnaduna thabak oina pangthokpa sungani Bharat laingaki mafamdari Manipur da thokliba irang asi losinbiu Manipur ga punba saktam ngakna ba thabak oina pangthokpiu Manipur thugaina bo honariba aphongba yekna bo oiriba Kuki terrorist gi mathakta chapsaba thabak lokhatpiu haina haijapam thoktre haina khali masigi maramdi Bharat lengakna Manipur da thokliba irang asi sahi ani pharaba phawbada lusindana leiriba sina Manipur miyam bo karisu leitana khalle haibasi taklabani haina lokhe Bharat lengakki mafamda haijaruba wafam punamak tabidana samu maningda pena khongba haibadu taduna toklibasini maram aduna Manipur ge apunba saktam kaidana Manipur miyam na amatu oina punsinduna lofam thokpa thaudang adu lawrasi mamingtagi oina leiriba miyamgi mihut oiriba MLA sing mikap thoknaba Manipur da thokliba lalasi lusinna ba honabada lofam thokpa thaudang adu lawbangamdribasi miyam hauduna makhoibu mamit panghananaba amasu mana tahananaba makhoigi mathakta sangsinpam thokpa laibak miyamgi akanba khongjang adu sangsinba sungane heba kanglai paki mairagi editorial ma'am special content moina ma'am na thamjari makasa tharak poina topa pawrona Meitei gi lawpari kullum Kuki singna Khoiba houkhre English singa kungo humdagi me humdagi haurakhiba irang asida santi purunabagi dam lakhiba central force na irang asi hek haurakpadigi Meitei singi law Kuki da uhanduna lakpana handak sahi wenisu law uba pantha yorakpaga iroinana Meitei gi law pari kullam Kuki singna Khoiba houkhre zadana shibani isagi law unaba honabana hena phari haidana Bishnupur district ki manungsana leiba irang asigi epicenter amasum oiriba tera khongsangwi khulgi rawmisunu phongdoraki Hiramasi ki matangda
तेरा खोंसांगबी लैमरा मनिंगदगी कुकी खुलसिंग यौब सिंगतम लंबीद संगदुना लौ उब यादब मफमसिंग लापना येंगलदुना पाउमिसिंग उनबा अमद सिंगतम लंबी लोकी सेक्रेटरी एल गोपाल न फुंदोखिबदा त्रोंग लाउबी तेरा खोंसांगबी खुलसिंग नकनना खुंदारिबा कुकी खुलसिंग मरुवैना गेलजंग बोलजंग मोलफै तंपाक मोलगाट अमदी थारोइलोक सिंगबा कुकी खुलसिंग ताइनना लैरिबा मितै की लौपरी सनीरोम असी मैतै सिंगी लौ ngakthani हाइब लौफम सिंग असिगी लौकोल ओइरिबा लैथेल लौकोल थारोइलोक लौकोल दाम लौकोल अमदी ताइरामखोंग लौकोल सारोना लौपरी सनीरोम असी इरांग असिन हेक होरखिबदगी ngasi फाव मैतैगी लौ मपु अमत संगबा यादबना लौ उब फंगदन लेखले दुबो नकल अमरमदा मैतैगी लौफम सिंग सेंट्रल फोर्स न कुकी दा लौ उहंदुना थमली हौजिकसु दाम लौकोल अमदी ताइरामखोंग लौकोल हाइदिब लौकोल अनि असिदा मैतै लौमी कुनगनि थोइगी लौपरी कुललोम अस्कोकी सिंग हौजिक खोइदोक्तुना लौ उननब थौरांग तोखरे हाइदि अमरोम चुचामपुर दा मे अहुंगी थौरम पांथोक्लमदाइ द हीरोइन नंबर 4 की जी मंगारोम भारी मे अहुम इंग्लिसिंग अनिगा कुनगो होमदोइदि होरखिबा मणिपुर की लानगी ngasi sahi ani mapung pharak panumi ki thoram tambak ki mapham singna pangthok nabagum chuchampur gi tuibong da leiba wall of remembrance su ITLF sindra thoram pangthoklamda ayu pung ni palom tarakpada angoba masuri car amada yamla budrak sing haplaga ga phawraga chuchampur rom da laklaga ni haiba akaknaba pawama assam rifles na phangbadagi khudakta mobile vehicle checkpoint hangdokpaga loinana singhatagi na khuga phawba car adugi khungul lirubada heroin kg 5.016 purambadagi phare hadi पाउसन हारबदा ऑपरेशन अदु असम राइफल्स की मेजर अमन लुसिंग पर्सनल संख्या तकिबने अयुक पुंग निपांग मिनिट 13 तरकपदा कार Hyundai Creta ML04C 2175 थेंगनदुनु चेक तोबदा कार सिकी मनुगा मलेमगी कैथल रुपा करोड़ 48.7 लोंगी ममल ओइगदब यामलब हीरोइन सिंगसी सपोन केप समरीगा 10 निपान हाबलगा पुरमने हेरि थौरखिबा चुचामपुर की थंगंग भाईदिगी थियन मुवन सियम समते सही कुंथ्रागा मतुई कोबोमी अमसु माकी आधार कार्ड अमसु मोबाइल फोन अमगा कोनना फारे हेरि अमरोमदना पाकिस्तान की नुपी लौरगा लोसिलंबगी दमक डिसमिस तौख्रे सेंट्रल रिजर्व पुलिस फोर्स CRPF की पर्सनल अमना पाकिस्तान की नुपी लुहोंगदुन लौरगा माकी ऑफिशियल ओइबा चेचांग सिंगदा लोसिलंबा मति हंदक पाकिस्तान की मियोइ सिंग हनखिनब लैंगाना खनख्रबा मतुंग पर्सनल सिनेमा की लोइनबी दुगी बिसा मतम लोइख्रबस इंडिया रा मखातना लेहननब होनबदा मतेंग पांगलंबगी दमक सर्विस तक डिसमिस तौख्रे हेरि CRPF पर्सनल दु जम्मू एंड कश्मीर स्टेशन तौदुना लैबिने मसुमा नमफम सिद लैनिंगैदा पाकिस्तान की पंजाब तक नुपी एसिगा मरी लैनरक्तुना ऑनलाइन खुथांगना लोहोंखिबने हेरि पाकिस्तान की नुपी एसी पर्सनल सिना सही एसी मार्च ता इंडिया रा पुरखिबने अदुबो नुपी एसी की वीसा अदु अतेनबा मतम की ओइबना मार्च कुनगनि थोइद मतम लोइख्रबने पर्सनल सिगी थवोंग असि सर्विस कंडक्ट रूल खुंगोइनबगी दमक सर्विस तक डिसमिस तौबने हेरि अमरोमदना किमोफ्लेक्स सेतनब थोकिबो ऑर्डर चुचामपुर सनखिद्री कॉन्स्टिट्यूशन पीब राइट की मनुंग यूनियन टेरिटोरी की डिमांड तौजबनी पाउलेना चुचामपुर की तुइबोंग द ITLF न सिंदुना सेपरेशन दे की थोरम पांगथोकपद चुचामपुर डिस्ट्रिक्ट मजिस्ट्रेट ना किमोफ्लेक्स सेट प यारो हैन पॉइंट तारा थमदुना थोकिबो ऑर्डर कुकीजो की वॉलंटियर सिंग इनखिद्री पाउसन मखातन हाई ITLF की सेक्रेटरी गिंजा वाल जोंग न तुइबोंग द लेबो वॉल ऑफ रिमेम्बरेंस ता सेपरेशन देगी थोरम पांगथोक सगे हाइने डिस्ट्रिक्ट मजिस्ट्रेट चुचामपुर एप्लीकेशन फाइल अंखलखी फाइल अदुगा मरी लेन डिस्ट्रिक्ट मजिस्ट्रेट चुचामपुर था सिगी अनिदा निंगसिंग थोरम असिबु पांगथोकनबा परमिट पिखी परमिट अदुगी मतुंगदा हाइरिबा मफम अदुदा लाउड स्पीकर सिजनबदा अथिंगबा पीबा रैली नत्रगना मसिगी मानबा मत लंबी दे सपि यारो हैब यावखि अमरोमदन हाउखिबा सही इंग्लिश सिंग अनिगा कुनगो हुमदोगी मे हुमदगी थोलखिबा मणिपुर की वायलेंस असि सही अनि फाबगी निंगसिंग थोरम पांगथोक अमदा कुकी मियामना तालिबा लेजिस्लेचर याव यूनियन टेरिटोरी की डिमांड लेबा असिदा लैरिबा कॉन्स्टिट्यूशन लेबा मियामना पीबा राइट अदुगी मखारा डिमांड तौबने हाइना पाउलिलन हाउकिमना फोंदोखरे हाइरि